PAMDABA THOUDOK THOKTANABA LOUKHATLAKPA CHEKSHIN THOURANG SHARUK AMA OINA NGASI AYUK security force na LANGATHEL MAMANG LEIKAI THIBA HUMBA THABAK CHATHABADA registration plate AMASUNG document Yaodaba Maruti Gypsey Gari ama Yaona Tongan Tonganba Potlam kaya Phagatpa Ngamle HAIRI search operation aduda yum kuntra mapan romda changduna thiba humbagi thabak chathaki amadi miyoi marifu taruk romda masa masagi saktak che puthok handuna verification chathaki thiba humbagi thabak chathaba aduda yum amada leiramba number plate amasung document yaudaba Maruti Gypsey ama police na seize tawki tungda yum adumaktada nongmaigi sling oina sizinaramba yai haina chingnaba phi khara leirambadagi madusu seize tawsinki search operation adu makha chatharakpada Tingel Leikaida cement bag na saba bunker ani leirambadagi manungda changduna yenglubada blanket mon amadi hidak langthak khara leirambadagi potlam sing adusu seize tawki tungda bunker sing adu sidoklamki hairi